Loyalam E-PAO tabi bakudimagpo hitram susmitana namitangi po pizari aham dapat headline. English ngani kutaruki New Year namitagi Kangpopi district da popi thadaba CSO singi mifamna warep laukhrai. Petrol pump singda security gi section thorang hena kangkharan khrai. KukiSingi separate administration gi demand Ngeidasu compromise Touroi demand Fangdri Phaoba free movement Leiroi haina KHRC na phondorakli. Pause no na pijari. English ngani kuntaruki New Year numitagi Kangpopi district da popi thadana ba CSO singi mifamna warep laukhrai. Lakadariba anauba chahi lisingani kuntaruki New Year Day dagi Kangpopi district da popi pambi thabagi thaba pulep lepnaba haukiba December 5 da Kangpopi da pangthokiba Sadar Hills ki CSO singi cabinet mifamna warep laukhre hari Hairiba mifam aduda Kangpopi district da lariba tongan ba CSO sing Sadar Hills Chief Association KukiSingi Sadar Hills yauna tongan ba travel organization student body sing women organization sing youth club sing amasung community ki group singi mihut sing yauki mifam aduda English ngani kuntaruki New Year Day numitagi Kangpopi district da popi pambi thabagi thabak pulep lepnaba laukiba warep adu mapung fana thabak to onthopa ngamnabagi damakta CSO singi maikedi district aduda leriba maru oiba stakeholders sing village authorities sing amasung traditional leaders sing lunana series 9 district sin na khananainabagi thabak leptana chathari masigi manung channa haukiba December 10 da Southwest Sadar Hills amasung Gangvifai Tafaugi village chief singi oiba mifam ama pangthokrai December 10 tarukta Tuilang area gi chief sing oiba mifam ama Bongmal village chat aduga December 18 cycle community hall da Ukrul Bongpi amasung cycle area gi Kuki village chief singi oiba mifam pangthoki Lunana meeting aduda saruk yakiba organization sing amasung village chief sing na English ngani kuntarukta gi makhoi gi jurisdiction sing da popi asi mapung fana thaba thingnaba punnamar amata oina warep lomina ki hari petrol pump sing da security gi checks tharang hena kangkharan khrai State asigi tongan mafam singda leriba petroleum retail outlet singda khutlai paiba singna nam haduna sel khaibigi thawong kaya chatharakpana maram oiraga petrol pump sing thonglo lagani haina laukthorkhiba aduga mari lena ngarang Manipur police headquarters sa additional DG LO na chairloduna high level security review meeting pangthokrai loinana petrol pump singda khutlai paiba singi akanba threat kaya leribasi yenglaga security ki check-in thorang hena kangkharan khre hari high level review meeting aduda tongan ba district singi SP sing amasung petroleum dealer association Manipur gi mihut singsu yauki meeting aduda petroleum retail outlet singda hauji leriba security arrangement asigi matangda ningthina review tawki loinana Manipur police ki maiketegi petrol pump singda khulai paiba singi leriba threat sing asi yenglaga hanadiki hena security measures sing kangkharhalagani loinana petroleum retail outlet singda thabak tawriba employees sing asoi angam thoktanaba ehenba khongthang kaya amasu lokhalagani hari KukiSingi separate administration gi demand Ngeidasu compromise Touroi demand Fangdri Phaoba free movement Leiroi haina KHRC na phondorakli KukiSing na taliba makhoi ki phungpham thokpa demand ama oiriba justice dignity amasung separate administration gi wafam Ngeidasu compromise Touroi Kuki community singi separate administration later Phaoba lamdam asida santi resettlement popular government amadi free movement Leiroi haina Kuki human right council thadorokpa cherolamana hari Gerald asina makhatana haribana central government ki maikedigi KukiSing na thainariba awaba khudongchadaba sing asi kokhanaba amadi justice santi amasung reason asida tangdu leitaba phibam ama puraknabagi damakta separate administration gi demand asi athubada pinaba khongthang sing lokhakadabani Kuki amasung maitei community ani gi marakta thokliba lal asina maram oiraga state asida tangdu leitadaba phibam ama oire Togliba hingsa asina maram oiraga mara lejidaba miyoi kaya ama awaba mayoknare mayum makai yauna mamal yamlaba punsi kaya mang takpa miyoi lising kaya lanjinari asigumba phibam asina KukiSingi akiba amasung tangdu leitadaba mawong amada hingli marambaduna thodokshing asigi justice Fangdri Phaobadi santi Leiroi haina su phangdorakli Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu
Awang Nompok State-singgi Chakwa Thorangi Khananeinakhrei. Northeastern Region NER Union Minister of Development of Northeastern Region Jyotiraditya M. Sindhya yauna ahum shuba Awang Nompok Lamdamgi High Level Task Force on Infrastructure, Logistic Course amasung Connectivity ki matangda mifam pangthokhrei. Mifam aduda Tripuragi Chief Minister Professor Dr. Manik Sahana, Mizoram Chief Minister Laduhoma amasung Central Ministry amadi Awang Nompok State ki Senior Officers singna saruyakhi. Mifam aduda Awang Nompok lamdamda lambi thonggi thengnariba khudongchadaba sing infrastructure gi paikakadaba project sing yauna tongan tongamba wafam kaya khanakhi. Mifam aduda Tripura gi Chief Minister na Awang Nompok lamdamda connectivity ngamkhai lana lalon itik toba digital amasung power infrastructure gi matangda roadmap puthokhi. Awang Nompok lamdambu amata oina chawkhahanaba Union Ministry sing road transport and highway, railway, civil aviation, port and shipping power, IT and telecom amasung petroleum and natural gas ministry singna chakot thorang kaya pakhatpina bataksingki. Manipur gi oina NRC pangtholaba matungda mikok thibagi thabak chathagadabani haina committee na phongdorakli. India pumbagi oina mikok thibagi thabak asi mathang chahi lisingani kuntaruk ki April thadagi hauragani haina lauthorokhiba asida Manipur gi oina di yamna cheksiningai oiri. Maramaduna Manipur gi oina di NRC hana update tawraba matungda census pangthokadabani haina Joint Committee Opposing Delimitation Exercise in Manipur kanglei pakna thadorokpa cherolamana hairi. Cherola sina makhatana haribadi Union Cabinet na haukiba December 12 da lebak asigi mikok thibagi thabak chathabada ayaba pikhrei. Lonena masigi changadaba senfam su lepkhrei. Malemgi khwaidigi chawba statistic exercise ama oigadaba mikok thibagi thabak asi tangkak ani thokna haibadi house listing amasung housing census haina pangthokadauri. Hairiba thabak asi matang chahigi April thadagi hauraga September tha phawbada pangthokadabani. Aduga population enumeration na inglisingani kuntaret ki February thadagi pangthokpa haugani haina lauthokhrei. Adubu masida thamninglibadi Manipur gi oinadi hanadagi panduna leriba sengdoktaba sugya yadraba inglisingani shumna amagi aranba census report asini. Inglisingani taramathoi gi oinasu puthoktaba yadabadagi estimate population oina puthoklaga leri. Inglisingani kunmathoi da tawgadaba decline census adusu COVID na maram oiraga Inglisingani kuntareta tawnaba lepkhibani. Inglisingamaga chamapan marfudara mathoidagi na Inglisingani shumna amagi census recorda Chandel district na khwaidigi wangna Diganda growth rate asi chada humputaruk dasmik humpunithoi oiduna state average chada kunmariga dasmik marfutaruk amasung national average na chada kunmathoi dasmik marfudara taruk ki mathakta lekhi. Media yaudruba khunai adudi sibaga chapmanai haina jaikishana phongdokhrei. Masagi mathau pangthoklingaida security force na kaplakpa nongmai maruna panbadagi laikhidraba Prime News ki video journalist Thangjam Dizamni gitara hundoirak suba laikhidabagi komon ngasi thangmai bancherak chingda leiba mahaki ningsing khubamda pangthokhrei. Lakliba Inglisingani kuntaruk ki January tha phawada BJP gi lengak amuk hanal laknaba yana leirei. Anoba lengak asi hek lakpada Manipur gi paumishingi yaifa thorang oiba scheme thamnaba wafam puthokani haina thangmai ban SC gi MLA KH Joykishana phongdokhi. NLC Club thangmai ban sinam laikai amadi laikhidraba video journalist Dizamni gi imung manunga khusamnaduna pangthokiba ningsing thoram aduda MLA Joykishana makhataraduna hai. Media yaudruba khunai adudi sibuga chamanai numit nini humni pau phongba lepada Kunaida piriba achauba safu asina kudamni. Miyamgi ihau amadi irang kanba mafamda changduna thawai thabakta haplaga pauloriba paumishing asi kunai asigi mepung khudimangna ikai khumnafam ufam thoi. Nakal amaromda lamdam asida punna khundaminariba furup natraga mipung khudimangna isa isagi apamba demand tawbada akaiba leite. Tawbatabu oiba yaroidaba demand tawbadi lepiyu. Pami haidunasu oiroidaba demand tawbana kanaba leiroi. Oithokloidaba demand tawbana maram oiraga ngasi Manipur miyam puna waminare haiba asi kawgumsi haiki. Awang Nompok lamdamda Myanmar dagi drug pusilakpagi chang wangkhalakli popi thabagi changsu hengalakli. Haukiba chahi tara asida yumlonariba Myanmar dagi opium based narcotics maru oina heroin asi Awang Nompok India gi state singda smuggling tawbagi chang asi khawang wangkhalakli. Myanmar amadi Myanmar galona ba Awang Nompok India gi state singda popi thabagi chang asisu hengalakli haina Narcotics Control Bureau NCB gi report amana phongdorakli.
NCBꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯣꯄꯤꯌꯝ ꯕꯦꯁ ꯅꯥꯔꯀꯣꯇꯤꯛꯁꯤꯡ ꯐꯒꯠꯈꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯏꯪ 2012ꯗ ꯀꯦꯖꯤ 8, 2024ꯗ ꯀꯦꯖꯤ 9 ꯑꯗꯨꯒ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯦꯖꯤ 38 ꯐꯒꯠꯄ ꯉꯝꯈꯤꯕ ꯑꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯦ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒ ꯀꯦꯖꯤ 38 ꯐꯥꯒꯠꯈꯤꯕꯒꯤ ꯃꯅꯨꯡꯗ ꯑꯁꯥꯝ ꯈꯛꯇꯗ ꯀꯦꯖꯤ 18 ꯐꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯔꯛꯈꯤꯕ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒ ꯑꯁꯤ ꯏꯪ 2012ꯗ ꯀꯦꯖꯤ 164ꯅꯤ, ꯏꯪ 2024ꯗꯅ ꯀꯦꯖꯤ 163 ꯀꯦꯖꯤ ꯐꯥꯕ ꯉꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯇꯣꯞꯄ ꯑꯦꯟꯐꯣꯔꯁꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯔꯦꯚꯤꯅ꯭ꯌꯨ ꯏꯟꯇꯦꯂꯤꯖꯦꯟꯁ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯔꯦꯜꯋꯦ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯦꯔꯣꯏꯟ, ꯃꯣꯔꯐꯤꯟ ꯑꯃꯁꯨꯡ ꯀꯥꯅꯤꯁꯤꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯐꯒꯠꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯈ꯭ꯔꯤꯁꯃꯥꯁ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯇꯣꯈꯥꯏꯕ ꯅꯠꯇ꯭ꯔꯒ ꯃꯆꯦꯠ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯅ MSFꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯦꯡꯂꯕ ꯊꯧꯔꯝ ꯑꯁꯤꯅ ꯂꯥꯛꯄꯗ ꯑꯋꯥ ꯑꯅꯥ ꯂꯩꯇꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯇꯤꯡꯖꯪ ꯀꯥꯏꯖꯪꯗꯕ, ꯃꯁꯥ ꯃꯎ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯄꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯄꯨꯔꯨꯞꯅ ꯃꯐꯔꯦ ꯍꯥꯏꯕ ꯇꯣꯈꯥꯏꯕ ꯅꯠꯇ꯭ꯔꯒ ꯃꯆꯦꯠꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯅꯗꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥꯗ ꯍꯤꯡꯃꯤꯟꯅꯕ ꯉꯝꯕ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ MSFꯅ ꯈ꯭ꯔꯤꯁꯃꯥꯁ ꯐꯦꯁꯇꯤꯚꯦꯜꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯔꯛꯄ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯄꯨ ꯊꯥꯖꯕ, ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ, ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯇꯨꯡ ꯏꯟꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯥꯂꯦꯝꯗ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯔꯤꯕ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯊꯧꯔꯝꯅ ꯗꯤꯁꯦꯝꯕꯔ 15 ꯌꯥꯏꯐꯔꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ MSFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯋꯦꯁ ꯁꯤꯌꯥ ꯂꯝꯗꯝꯗ ꯏꯪꯅ ꯇꯣꯝꯊꯤꯟꯉꯥꯜꯂꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯐꯨꯔꯨꯞ ꯃꯈꯜ ꯁꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯄꯥꯜꯂꯛꯄ ꯂꯝꯗꯝ ꯑꯃꯅꯤ꯫ ꯏꯪ ꯀꯨꯝꯖꯥ 1934ꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯣꯡꯆꯠꯇ ꯃꯩꯇꯩ ꯄꯥꯉꯜ, ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯃꯁꯥꯒꯤ ꯂꯣꯟ, ꯃꯌꯦꯛ, ꯄꯨꯋꯥꯔꯤ ꯉꯝꯈꯩ ꯂꯦꯡꯗꯅ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯏꯪ 2023ꯒꯤ ꯅ꯭ꯌꯨ ꯌꯔ ꯅꯨꯃꯤꯠꯇꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯣꯄꯤ ꯊꯥꯗꯅꯕ CSOꯁꯤꯡꯒꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯄꯦꯇ꯭ꯔꯣꯜ ꯄꯝꯞꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯍꯟꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯀꯩꯗꯧꯉꯩꯗꯁꯨ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ, ꯗꯤꯃꯥꯟꯗ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯔꯣꯏ ꯍꯥꯏꯅ KHRCꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫